Ngashi ayuk anganbada Imphal East District ki Yaingangpokpi Police Station konba Sanasabi Khul Da Kuki Khutlai Paiba Singna Akanba Mawongda Landarakhre hairi. Presna phangba paugi matung inna ngasi nongyai matung pung 2:30 aduwaida Yaingangpokpi ki awang Natum ching pareng Urangpat site leiba Kuki Khutlai Paiba Singi bunker dagi nongmai round nifuyang khairom Sanasabi Meitei Khul Thamnapokpi haina thaudok thokpam dagi phangba power sina hairi. Thaudo asigi makha tarakpada ayuki pung 8:05 chatpada Kuki Khutlai Paiba Singna samusong amadi Twichin Phaimol lomdagi Sabungkhok Khunou Thamnapokpi Santi konba lomda nongmai round tararong kapsinduna attack chatharakre haina power sina makha tari.